ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅꯩ꯫ ꯑꯃꯅꯕꯨ ꯍꯥꯏꯔꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯣꯏꯅꯔꯛꯄ ꯑꯁꯤꯅ ꯄꯥꯈꯪ ꯐꯥꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯤꯛꯇꯣꯛꯇꯕ ꯃꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯁꯛ ꯌꯦꯡꯉꯨꯁꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯍꯥꯛꯀ ꯂꯨꯅ ꯊꯥꯖꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯇ ꯃꯁꯛ ꯌꯦꯡꯕꯤꯔꯨꯁꯣ꯫ ꯃꯁꯛꯇꯣ ꯊꯤꯕꯨ ꯊꯤꯔꯝꯂꯕꯁꯨ ꯐꯕꯨ ꯐꯖꯔꯝꯂꯕꯁꯨ ꯑꯩꯍꯥꯛ ꯏꯇꯥꯎꯒꯤ ꯃꯐꯝꯗꯒꯤ ꯋꯥ ꯂꯧꯒꯅꯤ꯫ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯗꯤ ꯂꯧꯔꯣꯏ"꯫ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯆꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯌꯣꯝ ꯆꯦꯡꯖꯦꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯉꯛꯄ ꯐꯪꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯁꯑꯣꯡ ꯁꯥꯗꯥꯗ ꯃꯤꯇꯥꯟꯅꯗ ꯃꯁꯝ ꯃꯅꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗ ꯉꯥꯡꯂꯞ ꯇꯧꯕ ꯇꯣꯡꯇꯛ ꯇꯥꯕ ꯈꯖꯥꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯇꯅꯥꯟ ꯇꯅꯥꯟꯕ ꯁꯝꯕ꯭ꯔꯨ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯑꯗꯨꯛ ꯐꯖꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯨꯔꯒ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯇꯟꯅ ꯃꯍꯥꯛꯀꯤ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯜꯂꯛꯄꯒꯤ ꯋꯥꯈꯜ ꯄꯣꯛꯄ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯗꯒꯤ ꯍꯦꯜꯂꯕꯤ ꯑꯁꯤꯕꯨ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯧꯈꯤꯕ ꯇꯥꯔꯕ? ꯑꯁ, ꯑꯩꯍꯥꯛ ꯀꯜꯂꯛꯇꯤ ꯀꯜꯂꯛꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯇꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯖꯔꯕꯗꯤ ꯑꯇꯤꯌꯥ ꯑꯁꯦ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯃꯨꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯗ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯍꯥꯛꯇꯤ"꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯔꯩꯕꯥꯛ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡꯗ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯒ ꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯄꯨ ꯀꯝꯗꯧꯕꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯇꯅꯤ꯫ ꯑꯁ, ꯔꯥꯁꯤ ꯒꯨꯟꯒ ꯑꯃꯠꯇ ꯌꯥꯎꯕ ꯄꯣꯠ ꯅꯠꯇꯦꯗ꯫ ꯉꯧꯗꯥꯏ ꯆꯝꯐꯨꯠ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯃꯃꯤꯠꯀꯁꯤꯅꯅꯦ ꯀꯨꯁꯤꯠ ꯀꯨꯠꯂꯤꯕ, ꯃꯌꯥ ꯏꯆꯧ ꯆꯧꯏ, ꯅꯥꯇꯣꯟꯅ ꯏꯅꯝ ꯅꯝꯃꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ꯫ ꯃꯈꯨꯠ ꯃꯈꯣꯡ ꯇꯖꯥꯎ ꯇꯖꯥꯎꯔꯗꯅ ꯑꯗꯨꯒ ꯇꯁꯥꯡ ꯇꯁꯥꯡꯁꯨ ꯁꯥꯡꯉꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯛꯇꯣ ꯊꯣꯠꯄ ꯃꯦꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯉꯥꯡꯕ ꯁꯛꯄꯗꯅꯅꯦ ꯌꯥꯛꯏꯕ ꯃꯈꯣꯜꯗꯣ ꯀꯊꯥ ꯀꯔꯦꯟꯅꯩꯗ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯏꯇꯥꯎ, ꯅꯍꯥꯛꯅ ꯌꯦꯡꯂꯒꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯪꯐ ꯐꯖꯔꯝꯕꯁꯨ ꯌꯥꯏꯗ ꯏꯇꯥꯎꯒꯤ ꯃꯤꯠꯇꯗꯤ꯫ ꯑꯩꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯣ ꯏꯇꯥꯎ, ꯃꯈꯨꯠꯇꯨꯅꯅꯦ ꯄꯤꯔꯛꯄ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕꯅꯦ ꯍꯦꯛꯇ ꯊꯛꯅꯤꯡꯗꯦ"꯫ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯅ ꯅꯤꯡꯖꯔꯝꯕ ꯋꯥꯈꯜ
ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯇꯁꯨ ꯎꯔꯛꯇ꯭ꯔꯤ, ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯇꯤꯜ ꯀꯥꯡꯒ ꯃꯥꯟꯅꯅ ꯇꯨꯀꯠꯆꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯒꯅꯤ? ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ, ꯉꯝꯂꯣꯏ ꯌꯥꯔꯣꯏ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯅ ꯃꯆꯥ ꯑꯣꯏꯕꯒꯤ ꯙꯔꯃꯅꯤ ꯈꯟꯗꯨꯅ, ꯄꯥꯝꯗ ꯄꯥꯝꯗ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯂꯒꯦ ꯈꯟꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯌꯦꯡꯂꯛꯇꯕ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯇꯕ ꯑꯁꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯜꯂꯤ, ꯃꯁꯛ ꯑꯗꯣ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯂꯣꯏ, ꯋꯥ ꯂꯥꯟ ꯑꯃꯠꯇꯁꯨ ꯑꯩꯍꯥꯛ ꯉꯥꯡꯂꯣꯏ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯦ, ꯂꯩꯕ ꯍꯪꯒꯣꯏꯔꯦ ꯍꯥꯏꯔꯒꯅꯦ ꯃꯌꯨꯝꯗ ꯃꯔꯥꯏ ꯆꯠꯆꯈꯤꯁꯅꯨ, ꯂꯩꯅꯤꯡꯂꯒ ꯃꯇꯣꯝꯇ ꯄꯪꯂꯩ ꯂꯩꯖꯁꯅꯨ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯄ ꯍꯩ ꯔꯥ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯜꯂꯛꯂꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯏ ꯑꯣꯏꯕ ꯑꯍꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯖꯔꯝꯃꯤ, ꯏꯄꯨ, ꯑꯩꯍꯥꯛꯀꯤ ꯏꯕꯨꯡꯉꯣꯅ ꯑꯩꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ, ꯆꯥꯟꯕꯤꯗ꯭ꯔꯤꯕ ꯑꯩꯍꯥꯛꯅꯒ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯨꯔꯒ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯨꯅ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯄꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯆꯠꯈ꯭ꯔꯕꯒꯦ? ꯃꯇꯧ ꯑꯁꯤꯗ ꯑꯍꯟ ꯑꯗꯨꯅꯁꯨ ꯈꯪꯂꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯕ ꯃꯥꯜꯂꯤꯗꯣ꯫ ꯌꯦꯡꯈꯤꯁꯤ, ꯈꯔ ꯂꯩꯔꯒ ꯃꯔꯥꯏ ꯐꯔꯛꯀꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯄꯨ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯁꯦꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯎꯍꯟꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯧꯁꯤꯡ ꯇꯧꯔꯗꯨꯅ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯆꯤꯟꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯅꯥꯏ ꯁꯥꯗꯨꯅ ꯊꯧꯒꯜ ꯇꯧꯕ ꯍꯦꯛ ꯍꯦꯛ ꯆꯪꯖꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯏꯅꯗꯤ ꯌꯥꯝꯕꯅꯤꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯨꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣꯅ ꯁꯥ ꯇꯥꯟꯕ ꯂꯦꯡꯕꯤꯕꯁꯤꯗ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯊꯧꯒꯜ ꯌꯥꯎꯖꯒꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯩ, ꯌꯥꯎ ꯀꯩꯗꯧꯒꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯃꯔꯛ ꯃꯔꯛꯇ ꯎꯈꯤꯒꯨꯝꯕꯁꯨ ꯇꯧꯏ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯕꯤꯔꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯇꯨꯡꯊ ꯃꯥꯡꯊ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯤꯞꯊꯈꯤꯕ ꯑꯗꯨꯗꯒꯤ ꯋꯥꯃꯟꯕꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯨꯝꯊꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯝꯗꯅ ꯃꯕꯨꯡꯉꯣꯕꯨ ꯑꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯎꯁꯥꯗꯒꯤ ꯂꯤꯛꯂꯥ, ꯎꯅꯥ ꯑꯀꯪꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯦꯛ ꯍꯦꯛ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯊꯛꯇꯒꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯀꯛꯄꯣꯏꯔꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯥꯡꯈꯣꯛꯇꯒꯤ ꯊꯥꯡ ꯑꯗꯨ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤ ꯑꯗꯨꯗ ꯆꯛ ꯂꯥꯎꯅ ꯌꯨꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯥꯃꯟꯈꯤꯗꯨꯅ ꯑꯌꯣ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯇꯨꯅ, ꯀꯔꯤꯗꯧꯕ ꯌꯥꯎꯔꯦ? ꯏꯕꯨꯡꯉꯣ, ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ, ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯇꯥꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯆꯦꯞꯄ ꯀꯥꯏꯔꯒꯅꯤ ꯈꯟꯕꯗꯒꯤ ꯊꯥꯡ ꯑꯁꯤꯅ ꯎꯁꯥ ꯃꯅꯥ ꯀꯛꯂꯨꯕ ꯃꯇꯝꯗ ꯊꯥꯡꯈꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯔꯛꯄꯗ ꯊꯥꯡ ꯑꯁꯤꯅ ꯅꯅꯥꯏꯒꯤ ꯈꯣꯡꯗ ꯌꯨꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯥꯃꯟꯈꯤꯕꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯇꯨꯝꯕ ꯀꯥꯏꯕꯁꯤꯒꯤꯗꯃꯛꯇ
nanaibu amukta ngakpiyu. Asumna haijabadagi ningthaumacha aduna magi sana phigedu machet ama segairaga yungduna leiriba thang adu satoktuna asokpa mafam aduda yesinbirami. Asumna ahing adu lenkhi. Nongalaklabada makhoi ani konung tamna halminaraklami. Ningthaumachabu konungda thinjinlamlaga nupa sariba ningthaugi machanupi aduna mayumda hallage haijinaduna hankhre. Khara chatlaga nupi gi phijol amu hongdoklaga magi kada changduna pothaduna leire. Thaudok asigi matungda ningthau machanupi aduna kanna nasinaduna leire. Madudagidi manai ama kausilaga asumna hairak poire. Nahak chatlaga ibungoda aihak kanna naduna leire. Nongmatasu ningthi ningaina tawbikhidaba laibak thibi aihak ase ipa ningthaugi manakta chachakhrage. Chalamdai mikup asida ibungobu amuktang khurumjaningi asumna haijaduna ibungogi mafamda amukta tambiyudo. Madudagi manai aduna mabe magi wafam asi ningthaumacha aduda tamlabada nahan makhai karisu khanbidana lairaklaba ningthaumacha adu wakhal taraklami. Chumina aihakna magi machadubu nongmatasu ningthina wahai haibikhide. Haujikti mahak nare mapamna chatlage hairiba asibu aihakpu amuktangdi yengbifam thoida. Asi haiduna ningthaumacha aduna magi nupigi manakta changlaklami. Mahakna ka aduda hek changlakpa matamda magi sana phige machet segaikhiba aduna nariba magi nupi adugi makhongda yettuna leiramba adu uba matamda ningthaumacha adu yamna ngaklami. Manakta changshinduna phamungda phamlaga asumna hanglaklami. Nahaklane sa tanba matamda aihagi tung inarakhiba ado ningthaumacha nupi aduna pakhum piraklami. Mani nanai aihakni nanaina pukningda chingnaba numit aduda thaugal injabani. Asumna wari watai sanaraduna nupi adugi masak matau mahaki wakhalonsu khangle. Akonbadadi ningthaumacha aduna asumna hairaklami. Aihakna nahakpu thawai usitana tawkhiba nasak phawba hanne yengningkhidaba pumnamaksi aihaki itaw mantri macha aduna thohanba ngaktani. Phattidako itaw nahakse nahakna aihakpu kalaktuna nattaba wa kaya ama tamchinba oireko. Asi haiduna mataw mantri macha adubu akanba wahaina chaikhi. Makhoi ani amuk hanna tinakhidre. Matungda ningthaumacha aduna mahaki nupi oiribi ningthaumacha nupi aduga pukchel khoijen tinana laiminaduna macha masu poktuna nunga yaifana pankhirami. Marup tinaba yamna lui. Marup ni haiduna loina thajaruba haunade. Mantri machagi kalak mihaugi langda thururaba ningthaumacha aduna mara leijadabi ningthaumacha nupi adubusu masak phawba hanne yengningkhide. Aduna phattaba marupna mibu laina manghanba ngammi. Thaina matam amada matai manau ama leirami. Makhoigi machanupa taret poklami. Matamgi matung ina machin manau taret ado chaurakle. Thabak ingkhang suba sa tanba chatpa ngamlakle. Machin manau taret asi masak matau phajai. Lingjel su manai aduga mapangal su kalli. Mipum khudingna machin manau taret ki wari linai. Makhoigi nungsiba lingjen manaba punna thabak suminnaba nomba kanba matau adubu macha masu singda matau tamnanaba hainai. Mathangi chahida khwaidigi hena phawlokpa imung ama oinabagi asaga loinana machin manau taret ase nongalbadagi numit taba phawba numit khudingi makhoigi labukta thabak kanna surami. Nongmadi machin manau taret ase thabak subada asukki matik warami. Makhoi makha tana thabak suba ngamlamde. Maram aduna makhoi chak thongduna chanaba thaurang tawrami. Adubu makhoigi chananaba sa ama phawba leiramde. Inak nakna ahouba makhol amaga loinana laibak ningkhairaklami. Makhoi yamna haraurami. Maramdi laibak ningkhaiba mafam aduda achouba lairen ama laiba urami. Yamna thuna makhoina lairen adubu hatlami.
harauna machet machet kaktuna thongnanaba sem sarammi thong thakpagi thabak ase manaw atonbaduna tawrammi mayamba taruk aduna makha tana sa tanba chatkhirammi manaw atonba aduna yamna thuna sa ado thongduna chananaba semba saba loiduna mayamba sing halakpa ngaiduna leirammi asumna leiringai umang manungda angakpa akiba makhol ama taraki makhol ase kariguma thawai panba jiba amana saungna ngangba amadi usawasa naithekpagi makholni makhol ado mafam adomda asum naksilaklammi manaw atonba ado kirakle yamna thuna u marumda machabu kanjanaba lotuna lerammi aduga loinana kari karamba sano haiduna u marum adudagi lone yenglaklammi yamna ngakpa thogdok ama mafam aduda thoklare chauraba lairen ama mafam aduda thunglare aduga thongliba ensang adubu manam namduna yenglammi lairen ado yamna saungna khonglai aduga manak aduda hauramba u pambi amada kakhatlaga masa khara thektharammi unasing adu lairen aduna sairaga thongba loiraba ensang aduda kamsillammi mikup amagi manungda thongba loiraba lairendo machet magi mafam chana samjinaduna hingalaklammi hanna amuk hingalaktuna lairen anidu umangda changkhiduna mangkhirami manaw nupa atonba aduna mikup aduda thokliba thogdoksing ado mangga chap manarami mamit magna uhaurabasu thogdok adu thajaba ngamlamde hena thawai waribadi mayambasing aduna laklaga kari haigedegi haiba asini phanamak achumba wari oidunasu makhoina khak thajaba ngamloi masi khanbada mahak mathwai yamna warammi haina mayambasing ado yamna chokthana mafam aduda thonglare makhoi sasu amata phaba ngamlamde chak lambana makhoi mamit tandan pairammi hek thunglaraba makhoi manaw nupada chak pinaba haiduna chanabagidamakta sem saduna leirammi yamna kina manaw nupa atonbaduna thokriba thogloksing adu amata chithadana wari lirammi makhoi tarukna oithoklaroi wari adu thajaba ngamlamde madugi mahutta manaw nupaduda mai hongna saurammi mahakna mabuk phattaduna sa pumba loina chathokraga makhoida oidaba paw tamsilibani haina khalammi chak lambana amadi saunningbagi mayaina makhoi taruk changduna manaw nupa atonba adubu yamna thina phubirammi manaw nupa aduna hanna haijabado makhoina taramde asumna phuba hemalaktuna manaw nupadu wanthakre asiba amagumna lenglakpa tawkhidre sire khanduna manaw nupa adubu mafam aduda langthoklamlaga makhoi tarungmak hankre matam kharagi matungda manaw nupa atonbado wakhal taraklammi adubu mahak lengba ngamlamde masa pumba chaina khol phaurammi yamna wana haugattuna mamit pangthoklammi haugattuna phamnanaba hotnarami irap laptana lairen aduna thektharakiba amadi segai khiba usasing adubu taaduna leibado urami mahak wakhal ama khalakle u adu chanana matik mayai leiraba amani haiba mahakna khanglammi yamna wana hotnaduna usasing adugi manak phauba situna changsilaktuna una khara thattuna saiba haurammi angakpani unado saiba haubamaktada masado hanagumna kankhalaklammi asokpa mafamsing adu una aduna taisinbada hanagumna khudakta phakhirami mahak masana masabu thajaba ngamlamde hanagumna karisu sokhidabagum masa ikhingna leirammi mahak u asigi matik mayai chap chana khanglammi yamna kanaba potni khanduna u adu mana pumba heklammi longkhot polang ama saraduna manasing adubu hapsillammi unasing ado mahakna changyeng tawba pamlammi aduna mahak mayumda hanbagi mahutta atopa lambi amada chatkhirami numit kharani singpat turel kaya landuna chatlaba matungda khul ama thengnarami khul adugi khunjin maktada asiba hui ama thengnarami hui adugi makok ado masadagi tongana taduna leirammi
ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯃꯥꯕꯨ ꯍꯤꯡꯍꯟꯕꯤꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯛ ꯂꯦꯛꯇꯨꯅ ꯆꯪꯖꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯍꯨꯏ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯀꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯒꯤ ꯋꯥꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯩꯍꯥꯛꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯎꯅꯥ ꯑꯗꯨ ꯈꯔ ꯅꯩꯈꯥꯏꯔꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯩꯔꯝꯃꯤ꯫ ꯃꯁꯥ ꯄꯣꯝꯕꯗꯁꯨ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯇꯨꯝꯂꯨꯕꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯅꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯛꯄ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯍꯨꯏ ꯑꯗꯨ ꯄꯨꯔꯗꯨꯅ ꯈꯨꯜ ꯑꯃꯗꯒꯤ ꯈꯨꯜ ꯑꯃꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯗꯒꯤ ꯈꯨꯜ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯨ ꯃꯀꯩ ꯂꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯇꯩ ꯃꯇꯝꯗꯁꯨ ꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯈꯨꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯐꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯒꯤ ꯎꯅꯥ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯅꯕ ꯑꯃꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯡꯗꯣꯛꯇꯅꯕ, ꯃꯤ ꯑꯃꯠꯇꯗ ꯈꯪꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯄꯣꯂꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯛꯐꯥꯏ ꯀꯥꯔꯕ ꯎꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯎꯅꯥꯁꯤꯡ ꯑꯗꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯁꯤꯗꯤ ꯀꯣꯛꯐꯥꯏ ꯀꯥꯔꯦ, ꯂꯣꯏꯅ ꯄꯠꯇꯨꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯏꯗꯤ ꯃꯄꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯎꯅꯥꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯨꯅ ꯀꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥꯅ ꯎꯅꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯁꯛ ꯈꯪꯂꯕꯁꯨ ꯎꯅꯥ ꯑꯗꯨꯕꯨꯗꯤ ꯍꯦꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯍꯦꯛꯄ ꯎꯅꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯎꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯥꯅ ꯀꯨꯝꯊꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯎꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯋꯥꯡꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯎꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯕ ꯄꯥꯝꯕꯩ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯌꯨ ꯈꯔ ꯍꯩꯔꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯕꯒꯤ ꯃꯄꯨ ꯄꯜꯂꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯎꯅꯥ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯔꯒ ꯑꯁꯥꯡꯕ ꯀꯩꯔꯥꯛ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯏꯕ ꯏꯜꯂꯕ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯅꯕ ꯀꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯔꯛꯂꯒ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯁꯧ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯆꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕꯗ ꯂꯥꯏꯁꯧꯗꯤ ꯀꯥꯎꯗꯨꯅ ꯆꯤꯠꯊꯔꯝꯂꯦ꯫ ꯈꯨꯗꯣꯡꯊꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯍꯨꯏꯅ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯎꯅꯥ ꯑꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯥꯏꯕ ꯏꯜꯂꯕ ꯃꯄꯨ ꯅꯤꯡꯂꯕ ꯍꯨꯏꯗꯨꯅ ꯀꯥꯈꯠꯈꯤꯗꯨꯅ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫
Nupa aduna kumtharaktuna makha yoksilakpadagi laisosing aduna sasilakpa helaktuna tektuna takhre. Mahak mathwai yamna warami maramdi magi laison ado amuk hana sonba yaramde. Magi haibe illaba hui aduna numit thabu chikthattuna unasing ado mulami. Adubu madu puduna kumtharaknaba kairakti leiramdre. Numit amadi thada grahan thoklabadi hui aduna chikpagine haiduna miyamna thajanari. Numit amasung tha asi hanadagi asigumna langlamde. Matik mayai leiba una ado phangkhibadagi langlibani masek mangal nairibani hui adusu amuk hana kumtharakhidre. Thawai warba nupadu pambai amata leiramde. Matik mayai leirba hidak pambi ado mana hanna amuk thiba phanglamde. Aduga magi haiba illaba hui adugumba amamuk phangkhidre. Ningba kaibaga loinana magi nupiga punsi chupa laikhirami.